ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯏꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯨꯅꯤ ꯑꯗꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯃꯇꯨꯡꯗ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯁꯤ ꯈꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯏꯃꯥꯒꯤ ꯃꯔꯝꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯔꯤꯚ꯭ꯌꯨꯅꯦ ꯑꯩꯅ ꯇꯧꯒꯗꯣꯏꯁꯤꯅ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯔꯝꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯉꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯀꯣꯏꯁꯟ ꯀꯌꯥꯝ ꯈꯪꯉꯦꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯌꯦꯡꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕꯅ ꯂꯣꯏ ꯌꯦꯡꯉꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ How many days do you work a month? ꯅꯨꯡꯁꯤꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯛꯇꯣꯏꯅꯣ ꯈꯪꯗꯦ Do you still love your mom? Yes. What was the last topic of conversation with her? When was the last time you favorite food? Last time ꯆꯥꯛ ꯆꯥꯃꯤꯟꯅꯕ
ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤ, ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯌꯥꯝ ꯈꯪꯉꯤ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯌꯦꯡꯕꯗꯗꯤ ꯀꯩꯝꯇ ꯈꯪꯗꯦ, ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯌꯥꯝꯕ ꯈꯪꯉꯦ. ꯃꯃꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯃꯥꯡꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯕꯅꯤꯅ ꯈꯪꯉꯦ. ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯏꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯕ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝ ꯀꯞꯄꯦ. ꯑꯩ ꯏꯃꯥꯗ ꯑꯗꯨꯝ ꯀꯞꯄꯒ ꯋꯥꯔꯤ ꯁꯥꯏ. ꯏꯃꯥ ꯅꯪ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛ ꯆꯠꯈꯤꯅꯤꯀꯣꯅ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ. ꯑꯗꯣ ꯏꯃꯥꯅ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯊꯥꯗꯣꯛꯑ ꯆꯠꯂꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯣ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯒꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ.